Akasbani Imphal Wahengbam Rajesh na pau pajari. Manipur ngasi punna sample sani kuntra manga dengue gi damak test tawbada mioi sama yangkai manga nauna positive oiba thenaki Jennings Hospital Imphal da sample sama marfu tare test tawbada mioi sama kunmari positive oiba thenaki Rims Hospital Imphal na sample nifuni thoi test tawbada mioi kunma thoi positive oiki amasung lanai oina test taruk tawbada taruk mak positive oiba thenaki Raijagi Haksel Bibagna ngasi thopa cherol amagi matungina thasigi kunithoi kulumdoi phawbada punna sample sama marpumdoi test tawbada mioi humbudra taret positive oiba thenaki masigi manungda Imphal West Zilla da punna sample sama 13 test tawbada mioi 59 amasung Imphal East Zilla da mioi kunmari test tawbada mioi 10 dengue positive oiba thenaki bani Sahi asigi January amadagi ngarang phawbada punna sample lising taret supna yangkai mari test tawbada mioi lising ahum chama tara mari dengue positive oiba thenaki hairiba matam asigi ngarang phawbada mafam lising ama chamapan humphunithoi amasung relief camp tarukta maikhu kapthokki relief camp mapan yauna mafam lising ama changa kunithoi da dengue gi matangda awareness camp sing pangthokre ngasi Imphal West Zilla gi uripok achom lekai amasung kaisang thom longjam lerekta leiba yum jangduna survey chathaki Raiji gi Director of Environment and Climate Change na thopa numit kudingi aying asagi pau matungina None Zilla da ngasi sabagi chang Celsius degree kuntra manga dasmik mari taruk oiki Kaksing amasung Bisnupur Zilla da sabagi chang Celsius degree kuntra humdoi gi mathakta oiki Imphal East Zilla dana sabagi chang Celsius degree kuntra nithoi dasmik taruk ama Kangpopi amasung Imphal West Zilla da Celsius degree kuntra gi mathakta leiki hari Bharat Lanmina Sinduna Bisnupur Zilla gi Phupala Khulda IDP singi oiba ningol chakobagi thoramama ngasi pangthokre Amaromda Kaksing Zilla gi Parallel Garrison da pangthokpa ahamba tangaki front desk office amasung homestay host training program gi loisinbagi thoram ngasi pangthokre Assam Rifles na Sinduna pangthokiba thoram asi maruina naha singbo skill development gi khudongchaba pinanaba pandamdane Bisnupur Zilla gi Chingkhong Singyada aso engam thoktana low loknaba amasung IDP sing atuba matamda khunda leita hanabigi matangda Zilla asigi Deputy Commissioner Srimati Puja Elangbamna Sabapati oiduna security gi mifama mangasi pangthokre Zilla asigi Mini Secretariat Complex ki conference hall da pangthokpa mifam aduda Deputy Commissioner na lawrok pantha matamda pamdaba thokdok thoktanaba security agency singi marakta punna thabak tawminabagi tangai phadaba panki Mifam aduda kupna khanaraba matung Chingkhong Singya singda low lokpagi matam ayuk pung 3 makhaidagi nungthil pung 3 phawba ahenba security ga loinana sathaba haina warep lauki Lomi singna hariba matam asi ngakna thabak tawbinaba Srimati Puja Elangbamna appeal tawri Deputy Commissioner hai IDP sing atuba matamda khunda leita hanaba honabada official khudimaki mateng yamnamak tangai phade Bihar Vidhan Sabha Mikhal Gidamak Sarkar Pairiba NDA amasung Birodhi Grand Alliance ki star campaigner singna Mikhal gi rally sing pangthoktuna makoi gi mirek gidamak bot khomgi thabak kanghalakli BJP Luchingba amasung Pradhan Mantri Narendra Modi na National Democratic Alliance NDA gi campaign Samastipur Zilla dagi Mikhal gi rally pangthoktuna hawdokki Dudpura helipad ground da pangthokpa miyam gi rally amada wangang bada Sri Modi na hai Socialist Jan Nayak Karpuri Thakur asi leibak asigi oina tanglaba hirani ningtamlaba Bharatda social justice puraknaba honabada mahakna chawraba thaudang lobada natana lairaba amasung khudong chaba phangdraba mioisingda kanaba kayamarom piki Pradhan Mantri Narendra Modi gi pungning gi wa Man ki Baat ki sama kuntaret suba episode thasi kuntaruk nomaijing numiki ayuk pung 13 da Akasbani gi thongda sandokani Thoramasi AIR News DD News PMO amasung Information amadi Broadcasting Mantraloy gi YouTube channel singdasu live streaming tawgani Thoramasi LRS Churachandpur da su sandokani Masigi Manipuri Wanthok Pradhan Mantri na wangang ba hek loibaga Akasbani Imphal na sandokani Masi numit asimagi numidang pung 9 da su amuk an sandokani dialect lon singdana mathangi numita sandokani Pradhan Mantri Narendra Modi na hari Rozgar Mela na laibak asigi naha singi manglan mangphaw nahanbagi lambi ama oirakli Nai Delhi da pangthokpa 13 suba National Rozgar Mela ga mari lenana piba paujel amada Sri Modi nai Mela asikakta haukiba matam khara asida laibak asigi naha sing appointment letter lak 13 rom pikre pau loijare